ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤ ꯏꯟꯄꯤꯅ MLA ꯁꯤꯡꯗ ꯗꯤꯛꯇꯦꯠ ꯇꯧꯕꯁꯤ ꯏꯂꯤꯒꯦꯜꯅꯤ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗ ꯈꯨꯠ ꯊꯥꯔꯨꯕꯒꯤ ꯃꯔꯥꯜ ꯁꯤꯔꯗꯨꯅ ATꯒꯤ ꯇꯦꯡꯒꯣꯂꯣꯏ 6 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯇꯨꯔꯦꯜ ꯑꯌꯥꯝꯕ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯆꯍꯤ 10 ꯍꯦꯜꯂꯕ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯆꯍꯤ 15 ꯍꯦꯜꯂꯕ ꯄꯦꯇ꯭ꯔꯣꯜꯒꯤ ꯒꯥꯔꯤꯁꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜ ꯄꯤꯗꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯗ ꯐꯣꯔꯦꯅꯔꯁ ꯑꯃꯁꯨꯡ ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯕꯤꯜ ꯁꯦꯟꯇꯔꯅ ꯑꯊꯨꯕꯗ ꯑꯌꯥꯕ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯄꯤꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯏꯟꯄꯤꯅ MLA ꯁꯤꯡꯗ ꯗꯤꯛꯇꯦꯠ ꯇꯧꯕꯁꯤ ꯏꯂꯤꯒꯦꯜꯅꯤ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯃꯈꯥꯗ ꯂꯩꯒꯗꯧꯔꯤꯕꯁꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ MLA 3 ꯈꯛꯇꯅꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLA 10 ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯑꯁꯤ ꯏꯂꯤꯒꯦꯜꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯗꯧ ꯏꯟꯄꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯏꯟꯇꯤꯃꯤꯗꯦꯁꯟ, ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯟꯁꯄꯤꯔꯦꯁꯤ ꯑꯃꯁꯨꯡ ꯁꯦꯗꯤꯁꯟꯅꯆꯤꯡꯕꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ MLA ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯗ ꯀꯤꯍꯟꯕ ꯑꯃꯁꯨꯡ ꯃꯤꯄꯥꯏꯕ ꯐꯥꯎꯍꯟꯕꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯧ, ꯃꯥꯔ, ꯄꯥꯏꯇꯦ, ꯋꯥꯏꯐꯩ, ꯖꯧ ꯅꯠꯇ꯭ꯔꯒ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯇ꯭ꯔꯥꯏꯕ ꯑꯃ ꯍꯦꯛꯇꯕꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯂꯨꯆꯤꯡꯕꯁꯤꯡꯗ ꯅꯝꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯏꯜꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯐꯝ ꯊꯣꯛꯇꯕ ꯑꯃꯅꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯅ ꯌꯥꯕ ꯑꯣꯏꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯣꯃꯤꯒꯤ ꯂꯩꯔꯤꯕ MLA ꯁꯤꯡ ꯍꯥꯏꯕꯗꯤ ꯚꯨꯜꯖꯥꯒꯤꯟ ꯚꯥꯜꯇꯦ ꯑꯃꯁꯨꯡ LM ꯈꯧꯇꯦ, ꯖꯣꯒꯤ MLA ꯆꯤꯟꯂꯨꯟꯊꯥꯟ ꯑꯃꯁꯨꯡ ꯃꯥꯔꯒꯤ MLA ꯁꯣꯅꯥꯇꯦꯁꯨ ꯃꯈꯣꯏꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯆꯠꯀꯗꯧꯔꯤꯕ MLA ꯁꯤꯡ ꯑꯁꯤ ꯀꯤꯝꯅꯤꯌꯣ ꯍꯥꯎꯀꯤꯞ, ꯄꯥꯎꯂꯂꯦꯟ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯂꯦꯠꯖꯥꯃꯪ ꯍꯥꯎꯀꯤꯞ ꯈꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ MLA 3 ꯑꯁꯤꯃꯛ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ MLA ꯅꯤꯝꯆꯥ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯍꯥꯎꯈꯠꯂꯦꯟ ꯀꯤꯞꯒꯦꯟ ꯑꯁꯤ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯁꯤꯡ ꯑꯗꯨ ꯇꯧꯍꯟꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯀꯅꯥꯒꯨꯝꯕ MLA ꯁꯤꯡꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ꯁꯔꯇꯤꯐꯤꯀꯦꯠ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯗꯧꯒꯤ ST ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯤꯕ MLA ꯁꯤꯡꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯄꯤꯕ ꯑꯃꯁꯨꯡ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯍꯛ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯀꯨꯀꯤ ꯅꯠꯇꯦ, ꯊꯥꯗꯧꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁꯣꯚꯔꯦꯟꯇꯤ, ꯑꯄꯨꯟꯕ ꯅꯠꯇ꯭ꯔꯒ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯆꯩꯔꯥꯛꯁꯤꯡ ꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ꯫ ꯊꯥꯗꯧ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯗꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯤꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯀꯥꯡꯂꯨꯞꯀ ꯈꯦꯠꯅꯩ꯫ ꯀꯨꯝꯖꯥ 2013ꯒꯤ ꯁꯦꯟꯁꯁꯇ ꯃꯤꯑꯣꯏ 2,213,000 ꯂꯩꯔꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤ꯫ ꯊꯥꯗꯧ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯖꯣꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯇꯦ, ꯃꯔꯝꯁꯨ ꯆꯥꯗꯦ꯫ ꯀꯨꯝꯖꯥ 1934ꯗꯒꯤ ꯍꯧꯗꯨꯅ ꯊꯥꯗꯧ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ ꯁꯦꯝꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯐꯥꯎꯕ ꯂꯩꯔꯛꯇ꯭ꯔꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯆꯍꯤ 10 ꯍꯦꯜꯂꯕ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯆꯍꯤ 15 ꯍꯦꯜꯂꯕ ꯄꯦꯇ꯭ꯔꯣꯜꯒꯤ ꯒꯥꯔꯤꯁꯤꯡꯗ ꯄꯦꯇ꯭ꯔꯣල් ꯑꯃꯗꯤ ꯗꯤꯖꯜ ꯄꯤꯗꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟ NCRꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ 5 ꯌꯥꯎꯅ ꯗꯦꯜꯂꯤꯗ ꯃꯄꯨꯟꯁꯤ ꯂꯣꯏꯔꯕ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡꯗ ꯂꯥꯛꯂꯤꯕ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 1ꯗꯒꯤ ꯊꯥꯎ ꯄꯤꯔꯔꯣꯏ ꯍꯥꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯗꯦꯜꯂꯤ ꯂꯩꯉꯥꯛꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 1ꯗꯒꯤ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯒꯤ ꯔꯤꯑꯦꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯑꯊꯤꯡꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯀꯣꯝꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯗꯦꯜꯂꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯃꯤꯁꯟ ꯐꯣꯔ ꯑꯦꯌꯔ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯅꯦꯖꯃꯦꯟꯠꯗ ꯍꯥꯏꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ CAQMꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯂꯩꯉꯥꯛꯅ ꯄꯤꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 10 ꯍꯦꯜꯂꯕ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯆꯍꯤ 15ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯄꯦꯇ꯭ꯔꯣꯜꯒꯤ ꯒꯥꯔꯤꯁꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜ ꯄꯤꯗꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ NCRꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯨꯔꯨꯒ꯭ꯔꯥꯝ, ꯐꯔꯤꯗꯥꯕꯥꯗ, ꯅꯣꯏꯗꯥ, ꯒꯥꯖꯤꯌꯥꯕꯥꯗ ꯑꯃꯁꯨꯡ ꯁꯣꯅꯤꯄꯠ ꯌꯥꯎꯅ ꯂꯥꯛꯂꯤꯕ ꯅꯣꯚꯦꯝꯕꯔ 1ꯗꯒꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯃꯇꯝ ꯂꯣꯏꯔꯕ ꯒꯥꯔꯤꯁꯤꯡꯗ ꯊꯥꯎ ꯄꯤꯗꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ CAQMꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯁꯤꯡꯒꯤ ꯆꯍꯤ ꯈꯪꯗꯣꯛꯅꯕ ꯊꯥꯎꯒꯤ ꯄꯝꯞꯁꯤꯡꯗ ꯑꯣꯇꯣꯃꯦꯇꯦꯗ ꯀꯦꯃꯦꯔꯥ ꯁꯤꯁꯇꯦꯝ ꯊꯝꯒꯗꯧꯔꯤ, ꯂꯣꯏꯅꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯃꯇꯝ ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡ ꯂꯝꯕꯤꯗ ꯆꯠꯇꯅꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗ ꯈꯨꯠ ꯊꯥꯔꯨꯕꯒꯤ ꯃꯔꯥꯜ ꯁꯤꯔꯗꯨꯅ ATꯒꯤ ꯇꯦꯡꯒꯣꯂꯣꯏ 6 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯔ ꯑꯃ ꯌꯥꯎꯅ ꯄꯔꯁꯅꯦꯜ ꯈꯔꯗ ꯈꯨꯠ ꯊꯥꯔꯨꯕꯒꯤ ꯃꯔꯥꯜꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯂꯣꯏ 6 ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫
Fagalaba miyoising adudi Govingram awang likaidigi Laisram Sanahal Elai Sana chahi 13, Laisram Risikanta chahi 10, Laisram Premchan Elais Kandrang chahi 19, Bisnupur District ki Tera Khongsanbi Ward number 2 dagi Kangabam Nongdamba chahi 16, Kamong Maisnam likaidigi Sarangthem Ravi Chandra Elais Rabi chahi 19 amasung Bisnupur District ki Laurembam Maning likaidigi Yumnam Jaswan chahi 12 ni. Etigi tengoloi sing na haukiba June gi tang 8 da chathakiba banda Manipur Police ki officer ama yauna personal kharada khut tharubagi maralda makhoi gi mathakta case lakhatkibane. Hiram asigi matangda wahang pahong chathaba haukhre hairi. Nong leptana chubadagi turel ayamba warning level gi mathakta chele. Haukiba ahingdagi Manipur gi mafam ayambada leptana churakpa nong na maram oiraga state asibo faudna cheliba turel ayamba warning level gi mathakta chele. Imphal turel gi imai nungthil pung ani faubada leptana hengalakpana ichau thokpa yaba thak yausilakle. Iril turel gi ising imai su wangkhalakle. Adumakpu Nambul turel Thoubal amasung Manipur river na chingbadi warning level gi makhada chele. Nongjogi chang asi nongmanini asida ahongba leiroidaba maramna Manipurda amuk nauna ising ichau thorakadra haibagi mipaiba leire. Imphal gi akutpa lambi sing ising thumjinduna leikre Bisnupur district ki Kumbi maikaidadi yum phauba ising changbagi paulai. Imphal municipality na konba mafam kayadasu leira konsang sing ising thumjillaga leire. Marak asida Tengnopol district ki district magistrate Morena Thadorakpa cherol amagi matung inna haukiba ahingdagi churakiba nong asina maram oiraga National Highway 102 Imphal More lambi gi mafam kayada chingning khairakpa yai haina warning tawrakli.